Manipur ki post graduate tamnabagi common university entrance test QUET ki exam center asi state asigi wangmada pirakpadagi mahairoi singna master course sing tamba fangloidore maramaduna chief minister amasung education minister na state asida exam center tahanbiyu haina Democratic Students Alliance of Manipur DESAM na taksilakli hinamasiga mari leinana ngasi kwa kaithelda leiba mahairoi loop asigi head office ta pangthokpa paugi mifamda wa ngangladuna DESAM gi secretary general nongthombam thoibana hai March 13 dagi haugadoriba master course sing tambagi entrance test asi atopa state ta center pirakpana hauzik Manipur da thokliba irang asina maram oiraga mahairoi kayada khudong chadaba mayoknare masida natana exam thana ba chathok chasinda tingliba senfam asi yamli irang asina maram oiraga national highway sing chathok chasin yadaba amadi flight ticket ki mamal su wangbana exam thaba chattaba mahairoi kaya yaure masigi mathakta relief camp sing da leiriba mahairoi sing dana hena awaba mayoknare maramaduna leingak na thabak paikhatuna hairiba exam asigi center Manipur gi oina state asida adumak oihanbinaba honabiyu haiki University entrance test asigi examination center mapalamda taribasi akoi Manipur gi tambaki jaga khara saphagadoba jaga yenglakanda examination center ma reallocate tawbiu haibaduma hanum thak thamjagi common university entrance test ma pangthok paibasi DESAM so wang thakta madu topom thui haina khali adu topom thui haina khalagasu mairoi singda hena awaba pi taragadi topom thobasu madu maram chade haina koina khanba tare aduna yaragadi akoi policy semung tamda program me yakama tamda akoi mahiro singda hena khudong chagadaba yenga honabiu haibadum soi thamjage